Dombu taram noksin jabagal loindana ngasi Russia Ukraine Gaza Israel war gi matangda latest update khara share tawjari. Russia Ukraine war ngasi 869 days complete oikre. Mar elagoda Russia Ukraine peace mission gi matangda Trump ki long time supporter Orban na Trump ka unakhi mahak Cape Moscow amadi Beijing da ceasefire promotion tawbagi damak visit tawkhi. Media reports ki according ngarang ira numita Russia na launch tokiba cruise missile manga aduga drone out of 19 gi ramathoi Ukrainian Air Force na lauthaki maduda Russia gi main target ti Ukraine gi maru oiba air base Starokostiantinivni haina media report na makhada na pankhi. United Nations na Russia da civilian singda attack tawbagi mayokta warning pikibagi nongmagi tungda Thursday da East amadi Northeast Ukraine da Russia na target tawduna attack tawkhibada angang yauna mi manga sikhi haina Ukraine ki official singna haikhi. Southern Russia gi Volgograd region da laiba multi-story apartment block amagi mapanda Ukrainian drone strike tawbada angang manga sokre maduda ani gi Fibam yamna serious ni haina regional governor na haikhi. Media report ke according Ukraine na Odisha ke nakta cargo ship ama seize tawkhre loinana jahaz to da Ukraine gi food grain illegally export tawbagi maral siduna jahaz to gi captain busu detain tawkhi. NATO summit ki session loisilakpa kanda US President Joe Biden na the US cannot retreat from the world haiduna Ukraine bu support tawbagi wafambu amukhan haiki. NATO summit da Ukraine gi President Volodymyr Zelensky na NATO members sing da karigumba Ukraine bu war ngamhanba pamlagadi Russia gi manungda target tawbangamba long range missile sing conduct tawbagi restriction singbu Kiev ki mafamdagi lothokpagi darkar oigani haiki. NATO summit da Ukraine bu alliance sing na formal invitation offer tawraktragasu Ukraine NATO membership hangbagi goal pu achieve tawbagi yam namanak naksin khre haina Zelensky na makhata na pankhi. Aduga interesting oiba nokningai su oiba ahal oiraba Joe Biden na NATO summit ta Zelensky bu introduce tobakanda mistakenly President Putin haina kaukhi. Mikup tu ataba singna ngahakti soidna ngaknaramgani NATO gi yeknaba Putin gi mingbu lauthorakpaduda thodok adubu quote tawduna Russia da Biden bu matau tamnaduna noknabagi pausutari. NATO summit ta China bu Ukraine da Russia gi war effort tamateng tawba michang mikhai naiba pendaba thodau tawi haina summit ta lauthoki. 1 billion crowns haibadi $92.69 million Norway gi Prime Minister Jonas Gahr Storna Ukraine gi air defense ki support ta donate tawgani haina summit ta lauthoki. Ukraine gi Zaporizhia nuclear power plant tagi Russia gi military urgently withdraw tawba amadi complete control Ukrainian authority the return tawgadabani haina United Nations General Assembly na demand tawki. Germany da long range missiles US na thambagi plan bu Russia amadi western countries singi marakta Cold War gi maigirom da chingsille haina Kremlin na haiki. Gaza war gi Khan Yunis ki nongchupta leiba Al-Mawasi refugee camp ta Israeli air attack amada arik pada 71 Palestinians sikre aduga 289 Palestinians injured oikre haina Gaza Strip ki health ministry na haiki. Target tawkiba area do Israeli forces na safe zone designate tawkiba area duni haina Gaza gi civil defense na Al Jazeera ta haiki. Rescue workers amadi health team busu Israeli force ki target tawbada yauki haina witnesses sing na haiki. Israeli forces na Sujaya amadi Sabra Gaza municipality area da water source singbu destroy tawki. Sujaya amadi Sabra da Guha ani 2 wells completely destroy tawkre aduga ani amana yamna thina damage tawrami haina expose amada thadorokpa message amana hairi. Masigi destruction sina water crisis hengathale amadi city miyam da ising khorang bagi chang hengatlakpa Thoidokna Haujiki cheyol anida municipality na thiengnare haiki. October da war haurakpadagi 42 wells completely
destroy tawkre 16 wells partially destroy tawkre aduga water network ki chawrakna 70,000 linear meter singsu destroy tawkre haina Gaza municipality na makhatana pankhi almawasi Gaza gi Israeli forces na safe zone ni haina designate tawkhiba area to ngasi de makhoina horror da onthok pikre almawasi area se chawrakna 12 kilometer muk sangba samudra torban gi lamni masi yamna phajaba samudra mapanda samudra gi ayingba nungsit sitpa tourist ki attraction piba lamni hairi numit taba kanda samudra mapan gi lengoi sana machu gi oina uba yamna phajaba pukning huba lamni almawasi amadi atay atopa designated safe zone singda Israeli forces na leptana attack Chatthariba sina takpadi makhoi gi intention Hamas destroy tobanate but Palestinian singbu existence tagi pumut muthatpagi damak tawribani haibase taseng labani kaya tasungaklaba asuk sathiraba malem da makhoina miyoi bajati gi manungda makhoi masana masabu khwaidagi chawba thak wangba larik heiba jatni haina khanjei hairiba jat ase makhoi khangdabra Israel haiba mingi lam ase kanagi mafamdagi makhoina phangjabano mafam sida hanatagi leirakliba misingbu tumna hatuna muthatke haina leptana hotnariba sibo malemda itihas da ngasi fawbada thokhiba war singda faw asuk yamna manghan takhan khiba yawrom loi haina khalli ngasi makhoina tawriba thodo sumna makhoidasu nongmadi tungda lakadauba charol singna tawba ngamloi khalibra makhoidasu nongmadi soidana ngasi gi Palestinian gi Fibam asidagi saruk kaya henna thoklakpa haibase soidrabani lesemam pumana sum tuminna yengliba natte makhoigi maralse malem pumbana khoisu khangho na bagidamak yenghalliba oirambasu yai khanjei hojik fawbada Gaza da apunba civilian singi sibagi masing 38,443 oikre video si gi oina matang sida loijere video si da adongi mod karino comment ta soidana thambiyu khaminasi loinana video si bu penbiragadi like share kobiganu amadi channel si bu hanba thenglabibu oiragadi subscribe tobiduna mathang lakkadoba informative oiba video sing adongi mafam da chu phanganbiyu thank you